Sige kanan bagi hiram si narco terrorist singna landarak pa chahi amma English ta haragana 1 year of narco terrorist attack or aggression narco terrorist singna landarak pa chahi amma mapung pharak pa haiban madugi afaba fataba kari tawba hariba mayam do madugi observe tawba numit ama ona thokpa yamen mada mayam pura manabudi dum khangnare mapani changakpa narco terrorist maroina kuki narco terrorist singna metegi mayukta landarakpa hai ado khangnabuchu amuk kupna thijilakanda lairikara haiba mi bhaubna chu confuse chatpa yawi what is narco terrorist narco haibasina narcotics drug kini narcotics and psychotropic substance ek haidana India gina 1995 ta adugumba ma lay drug lalonba drug trafficking tawba sigi marilina base adugumba drug ki trafficking tawriba narco da traffic tawriba adugumba mayam aduna khuju kholai pairaga lal hoba da oriba insurgent natraga extremist natraga terrorism aduna tawba thabak asibu narco terrorist haiba drug pu lalolaga drug pu traffic tawraga lana sizinaraga adudagi phangakpa pesa aduna nongmei leiraga miyambu kihanbagi thabak chathaba adubu narco terrorist na haiba samna harabada terrorist act of terrorism asi karinoda chumnigi fair donate I'm afraid ga haiba ikire I feel fair ga haibedo adudi khaitani ki ba bi khaitana hatare jo khaitani kiripse tak ne ken mai tar meteron English taharaga to strike terror in the minds of the people kuju khalai khaktar na sunate ko ai ki pung wakala chi da hak tak ning phai choro hek thakat mungai ki ba adugum magi ek acha achibu act of terror kawi adugum magi niyom niti adu act of terrorism adugum challi ba adubu terrorist adun de adugum narco terrorist kana bunu khona khangrip cha Myanmar diki changakpa ain kainu changakpa mapandagi mayum makai lejadaba adugumba kukui phuruk Manipur gi manungda chu moigi jati leidi leiba hana leiba chidi nataba adugumba thengna changakpa kangbu aduna drug lalolaga popi tharna du lalolaga madugi damukta lal hobigi thabak sarkar gi mathakta miyam micham gi mathakta kehan tohandana chatharapa thong tawjin tawriba adugumba narco terrorist singdo maduna adugumba kanagi mathakta chatharakpa manipur gi praja singgi mathakta mapung oina mitei gi mathakta karigi damukta tang umduda chamchamna rally ne na chale aduga rally ne harge he homba pung tara makai tara mathoi degi forest bid office mai thare tramathoi makai da amasu thare traithoi makai da amasu thare adirge khalang leraga ngalaga pung amge doi de khulai paiba maya mama maroina suda leiba kangbu ne haini adugumba maya mama nongmai yalaga rally duda peaceful rally ni peaceful solidarity march haibe duda yausille aduga aranba prasarama moigi gate ama centenary gate ama maicha medra moi masenna yungauraga tharibra adugumagi tawba port amada maitegi kun kilometer amenala pam pam duda maitena tawbani haidra maitegi yum mai thare maitai driver phure mayam akoigi internet hagat pe yaba matamda khara miyai chanba hal driver ama makhongnaga kaudana mamaydaga thindana tawbudo aduri kulloi uhore armai tawdana yum machi thare adudagi nungdangwaram tawbudagi di tengnopal yogore kangpokpi yogore aduna nungdang se sandagi waramsi tawdo wa tawdana tawre adudagi di nongmuni ki manungduda akoigi chorsan boda mete lusing nipandagi na mapan muk chawrakpa ko adu muktai tari basigi yum kai singche loy namak marubhumi da desert tawna
ꯄꯨꯝꯇꯦꯡ ꯊꯦꯡꯗꯣꯛꯀꯅꯥꯅ ꯀꯗꯥꯏꯋꯥꯏ ꯐꯥꯎꯕ ꯃꯩ ꯖꯒꯥꯅꯣ ꯀꯩꯁꯤ ꯈꯪꯍꯟꯗꯅ ꯈꯣꯡꯕꯥꯟ ꯅꯨꯡꯕꯥꯟ ꯄꯨꯈ꯭ꯔꯤ ꯅꯨꯡꯈ꯭ꯔꯤ ꯑꯃꯠꯇ ꯂꯩꯇꯅ ꯇꯛꯈꯥꯏꯈꯔꯦ ꯆꯞ ꯃꯥꯟꯅꯅ ꯇꯦꯡꯅꯧꯄꯜꯗꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯇꯧꯔꯦ ꯄꯨꯂꯞꯅ ꯃꯩꯇꯩ ꯂꯤꯁꯤꯡ 10 30 ꯆꯤꯡꯗ ꯂꯩꯕ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯈꯔꯦ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯗ ꯃꯩꯇꯩꯒꯤ ꯅꯍꯥꯔꯣꯜꯅꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯌꯥꯝꯅꯁꯨ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯨꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯧꯁꯥꯡꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯀ꯭ꯋꯥꯔꯇꯔꯁꯤꯡꯗꯣ ꯑꯗꯨ ꯌꯩꯈꯥꯏꯕ ꯊꯤꯡꯒꯥꯏꯕ ꯇꯧꯔꯦ ꯆꯞ ꯆꯥꯅ ꯐꯝꯇꯨꯝ ꯇꯨꯝꯅꯃꯛ ꯃꯩ ꯊꯥꯕ ꯅꯠꯇ꯭ꯔꯁꯨ ꯌꯩꯈꯥꯏꯔ ꯊꯤꯡꯒꯥꯏꯔ ꯊꯥꯔꯦ ꯃꯣꯏꯒꯤꯁꯨ ꯔꯤꯇꯥꯂꯤꯌꯦꯁꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯊꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯀꯝꯃꯨꯅꯦꯜ ꯔꯥꯏꯠꯀꯥꯁꯤ ꯄꯥꯛ ꯇꯥꯗ꯭ꯔꯤ ꯇꯥꯡ 3, 4, 5, 6ꯁꯦ ꯑꯗꯨ ꯃꯊꯪ ꯂꯥꯛꯄꯁꯤꯅ ꯇꯥꯡ 12ꯗꯒꯤꯗꯤ ꯀꯨꯀꯤ ꯖꯣꯒꯤꯅꯤ ꯍꯥꯏꯕ MLA ꯃꯣꯏ 10 ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ BJPꯒꯤ 8 ꯃꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕ 3 ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯕ MLA 10 ꯃꯟꯇ꯭ꯔꯤ ꯌꯥꯎꯅ ꯑꯁꯤꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯃꯩꯇꯩ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯕꯤꯔꯦꯟꯁꯤ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯃꯅꯤꯄꯨꯔꯒ ꯅꯠꯇꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯌꯥꯎꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯐꯥꯎ ꯌꯥꯎꯅ ꯐꯝ ꯊꯣꯛꯄ ꯇꯧꯗꯅ ꯃꯤꯅꯤꯁꯇꯔꯁꯨ ꯊꯥꯗꯣꯛꯇꯦ MLAꯁꯨ ꯊꯥꯗꯣꯛꯇꯦ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯊꯣꯛꯑꯦꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤ ꯁꯄꯣꯔꯠ ꯇꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯗꯤꯃꯥꯟ ꯇꯧꯔꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯒꯤ ꯁ꯭ꯂꯣꯒꯥꯟ ꯑꯃ ꯂꯥꯎꯗꯅ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯍꯥꯏꯔꯒ community amaga enmity to promote enmity between the two communities Kuki and Meitei asigi pota putaraktana hana chamchamana rol angauba paiba lamentu henba Kuki na karana torambado extremist karana torambado moitarana endorse toksindana separate tawdong haidana kanglup manichi yangthina anmase tang taraga nithoi press conference tokba press the phone posidigi hore adudagi me tramanganda Union Home Minister da moitarana masagi hariba matakta hariba Kuki joge mele tarana amu memorandum pidana amisaji aikoi tongana lehen biro Manipur government ki makada leningdre haidar mantri oino oina ruling party oino oina support of oino oina moitarana amu pire mathang akhre akhona khalli Congress su yawaramba mantri waramba nagagi MLA sing Greater Nagaland edna chaitara mani mangam kimumangda toramba adugi matungina akoi Greater Nagaland chogali hayu haidana Congress ki naga MLA punamakase mapantara asi soi tawi adubu kuide numi humni marin leraga akoi se course tawraga andu influence tawraga threat tawraga soi lobani aikoi ichana yana tawgiba nate yana chengdoraktana adigi mantri mandolda hanjindana bol leptana kaadana deputy minister maubo oidana tawgi adu yes kihendana tawbane for the time being mini dana ko adu maina aikoi ki Kuki MLA taragi sisu mana government paminari bukhoin mamache minister yam close oiba mayamam yauri bako ache puna magachi matang haktangi ki dana tawbra na manga tarani thakai tha ama ani me jun adu babu ki dana leirabra kana hoji chahi ma pare ngasi bauba aikoi se ki dana aikoi ke khulai paibe singna aikoi bu hat kane habi ki dana tawbani haibisi lo na natraga pongna hoji pawba haiba leite aba aduna sigi phibum degi moitara chuna kwaidegi maro moige lahoba to hoba manpu thogaiba pamba singdo adugi mayai se kanana happy abatement che kanana tawi Section 109 the punishable of Indian Penal Code ki adu 120 conspiracy se kanana tawi moitarana mantri anina ruling gi taretna aduga sogoli ba humum ka moitarana tawreba sumaina lakpadegiti kali tawre samadaraga moi official de chanitaram panairu khara helamani ngamaduna thamuki mamang dhagi bani hoji chahum ne na siramani
nakal animak to ko mi kunthra ma thoi hena mang re minimum da adagi yum lisung mga taruk Chochanpu Kangpokpi aduga Ternopal adu Imphal da so hairo kuki gi so hairo committee gi da so hairo asigum lam maya mo chi mi yum lisung taruk tare mai tha gare mi lisung humpu leipam leitre IDP internal displaced person manunggi oiba yamna leipam chapam leitraba adugumba mi lisung humpu humdra masigum bagi awaba sida angang sing chatra sing laig laichu ningthi janna tamba prakha thagada ba adagi di BA pass tawna thabi inghang tawda ba khokada ba punamak si pelo re leipam chapam leitre mayamna khoi meitei gi khara pukchel chawba khatang pasa paiba mina aisu misu khoi mogi damakta chu ai pange adagi ha like minded group khoi samdai khoi gi aduna khoi lising tara pere khoi na kun pere sena citizen adu tawre adu ge club sangsana adu tawre haidana mayam si pangdana khotana leire samna halabida mi lising pumdra se maram damda refugee oire ba isagi yumda leipam chapam khangdaba saijinda sayada naptana leibigi bhab adu oireba asigum gi oiri ba pot ase masigi chahi ama pharakpa chahi ama chathari ba somda manipur sarkarna karimta madugi damukta ngak sendana law and order se mai makotal lerimi manipur sarkar da constitution gi matungina schedule 7 schedule da union list number 1 center no pagadamni aduga list number 2 state government pagedamni list number 3 hanjan haire akoi concurrent list board center ni state pagedamni aduna list 2 dale riba list mai am pangtho ka tab thabo ne pangtho ka tab state ki masagi is own sovereign power da state tu gi manung da magi limit tu gi manung da man to jagadam ne maru in law and order to protect the life and the liberty and property of the citizen as article 21 da aduga freedom of speech na chingbana article 19 da freedom of labor chaba chatok chasin assemble toba punama article 19 da then amaga managa bani ainge bamitel article 14 da asini chingba mayam ase sarkar na ngak sen ga dabadu manipur sarkar na toba ngamdre adu ngamdre ga di center na nithi janna tobirabra mayam no toina haina ba article 285 tawga mapangi sapuna external aggression aduga internal disturbance thobadi manipur state adugi sarkar adugi mateng pangboina sarkar adum lehen na moina ko mateng pangadamni union government na masi mogi mathau ni adu nithi janna tawdabra da hoje uri besuni di chumi central government sipai mayam thare chung kai ni humpu ne humpu da hairisi akoi gi ni phu ga humdai mari lon lak hen lere mi la kontra le ba lamasi da sipai se lak amigi mathakta lere ba adordi hujiki hairi ba periphery de tawri ba hairi ba jaga singsi de tawre ka lam hen ba terrorist har kanda adugla men to hen ba manipur thogai ba pami ba kangbu du da na tana moi tu so muka khoina la men to hen ba metei malukta su yaw lam hel ga adu so pharo metei na phagno kuki phau haibana te ba hori ba se kuki la men to hen ba na hawbani na mogi hori ba mayam adubu ai khoi defense tawna na bi da mukta aina ya ge ra ya ro ra kun ngak pa adigi ha aram bai metei lipun adu de adu do na lon tho in ya ba mase sarkar na ngakadabne ba sarkar na ngakadabdu ngaktarabnina bharat sarkar manipur sarkar ki sipai chuna ngaktarabnina aigi mai pa irei kai ikun gang asi ngakna ba aina supiri self defense to ba private defense to ba yai nangbu mi na hat kadawre din nang na sa kanjana ba mi do sihen ba ba maram oi ba yai atamna hat pu di adra su ko haina leri banina adu ki se to toraga sarkar na ngapidre adudi aisi biabra haidana kuki ka taina ba lamsing du da kuki ne tek torpa kuki la mem sing ne torpa sida ngakna chena na tobana ba aduna adugum photo do manipur sarkar na tobangam jadre sarkar gi shakti lon lokthok pire lokthoi hai bisu ude adu thabuk tobangam da baduna haibani bharat sarkar na karimta tawdre mayam na khange hanjin na haru kalne de narendra modi ji bharat punamakki
head of the government executive ki makok ni Bharat se president na India ki represent toraga state ki head ni haibani sarkar ki di head of the executive ti prime minister na adamana kari mamta haidana tawre samna harabada Bharat sarkar na yam chauna neglect toraba atomi gi machada tongna bado mama okpok tabi mama na magi nupi hanna po omba adugi duda ot pan nei ba kunjamala da nei ba adugi type ta machi chathadana la aba aduna sumaina tawrakpasi chahi ma phaba kansida ekhoina kaido gani haibasi khanna nabigi damukta asigumba ngasigi numet asimukta da ekhoi aina yaujaba taragi chaisu alaman mayam la cho haiba mayam na sajaba intellectual mayam na saba asigi su ngachigi se me ahum tilsingani kolomdoi ningsing numit haidana palun tawi tongan bai chai na uksing civil society mayam chu manipur pumbada tawi aduga kuki na chum hogi makeup thokpa numit ni haidana tawi thadona mayai warapna piski oina tawgadabani pis tawpum thoi haibigumagi mongamada tawi chumaina tawraga lakpado adugi duda ujiki ngasigi nogi tv gi sida angkarna pathoi basa narco terrorist singna landarak pakit chahi ama haibisi matangda ahan bara unna sumaina adugi tamukta tawbani haidana thamjage tagachari ozamani dum lase ozamani khoigi hojiki pre plan oza sonamin haigib da khoigi mamang da hojik tamna sum wari oina tholokpa ngangnarakpada serau sugunu napatlomda mahousa gamana da mong da cookie singna cheng mayam no wangiba loina na chuchampuda khoi maitai na hoba marup kaya ma tawbada cookie singna me thada phang me tang tara chingba me thada phangada ba paisa singdo giri ta april thada pangnaba piu na hairakpa loina imphal da leramba cookie mayam ama imphal thadu chatna khiba loina lengaki da acho pham pairaga official oiba thabak to mayam ama lip lawraga chatkhiba masina takpadi karigumba kharadi hana pre plan leire haibani loina me hom dai irang thola matung da bukanglu ani gi khanari baje khamjan bagi mahutta MLA tarana minister ani yauraga hoigi tang mi gi tang tarani thoida separate administration talakpa masina takpadi pre plan leire haibani oza sanamane jam siang haibani oza sanamane jam analyze to yam observe to yam chumbani haije sunso suina chumgane na thaje oza sing sai matang sida oza mani go moche masi hojikti khangabnina nakan ani maki oibada kanaroi lan tawsi kanade yasana poraji amaga la leju haira roisi haibasi mathau taribra natragadi sum lanje ngasi dagi chahi amadi hore chahi kaya muk tagidam no haibasu khangde sai matang da ozamani go mot hoi lan se dum tawnaraga masa mathanta nakalani mawana leraga phunari bani sina waraga tokpa ma adu ngaita de mana community ani da tawbunina matamdo yamna changani matanta pharakpa haibichi anaiba ising pukri se phamthabada matam changi phamtharakani adu matam changi dana nimika tha ka changi turen ising phamtharakpase adubu phamtha hannana ba amotpado anaibado nehendanana ba machak mathum tawrega min honeraga se namun turen chinali dana hana leitingi kanu oina mana lerambadu hojikti mongdi tare danako atamna honaraga di phayeba aduna ani se somaina toribasida narco terrorist sing asina manipur thogaibo pamba kharna mayam si pula maite de attack tawjaraga so sa haigi du maina wabadi pula waminare aduga moisu wayaba manungda ponong kari tawrakpada munni hana wayaba meitegi di haina wadi waraga chuko ene amaga mateng pangnarna tawriyaba adagi di bazar leri amama tawri mogi di kalai di to chak chapom leitana ama lepak ta haido ga chaina tari miniko mogi aina minungsu piru bewanate hena wabadi mogi chu mogi micham dana hena waba aikogi micham ni hena waba che asitigi moine hena wadi meba ono sa haina riduni kuki punama paba ngaptanate pataba ngaptanate apabasu yaugani haibududi leragasu ayambana moche lusi iningdaba lamgi magharo chiptan chipkaidana ningthauduna
adum loina paraga mana lamdu tahan ning ba se village ama panga kanu hengal men tawri se adu moina di yajadri adum sigum bage poda mamacha mari manga poda macha amamam gi khul amamam ting amamam pirerga adu pokthua lerga tawbo pod madugi lichat ama community sigi oibo pod ama leyaba adu leyadana ku ki samanda sam phatra hebana te person khara pabdi yaugane bako individual da adu mogi majority lo bu व्यवहार तोंगिंदा बा डेमोक्रेसी बु कोई मैम सिगी मोचदा कोई कुंथ्रा ले दे कोई तरा तरुक ना मचिंग अम्मे हेन मन तंखाइदि गा अम्मे हेन मन हाइबेदो अदुदे कोई चसिको हाइबेसी थाजदबा हाइबेसी पामदबा खरा मोइगे खरा कोई कन पांगन बदो ने जाय हाइचनि यादे नंग छदर लेबे यादे नंग छदर लेलो कायना हाइबोरम द चटप पोट असिनि यामेबा अदुना डेमोक्रेसी चटपले पक्तदी aduga rule of law chatpalai pakta di rule of law si sarkar na chapchani iran bangam de law and order phajana control to bangam de haibiduna amani ko leidi leidi na bachana ga dabse adugi law di leraga order du da in bangam da ba khota ba sarkar na su control to bangam da ba mai kidi democracy si de khara khangaga consciousness kar america de democracy yani ba britain de yani ba japan de yani adu communist paksing da yani aba democracy socialist democracy na si yani ba khoi gi sida capitalist country di oiraga amchu khangi daraba aduna khangdaba mayam du toraga di aduna khoi tatana electoral autocracy chatpalai pak oiren 2018 dagi 19 dagi Sweden gi democracy haiba adumba review to kangwo mana haire ba party multi party na party losing the link payani aduga mi manga ge cho party ma link payani lak amma ge cho party ma yani adu election nain lak pada di macha sing du mut khare khare chauba ruling party ge mayok ta leiba adumba kangbu du di phagani pungani hoji delhi da ahing mach minister ma jail thamidana ko machi di ma jamin thaba ya de na hoji ta thaganari aduna supreme court na khanara ani ga haidana adugi board aduda chief minister oidi ba mapu jail da thamne ba even military ku tawdane president khangde prime minister chi pharaga jail thamba ma phamdu ohinda ba adudagi hatokpa ma tawbusida aibu ma bu halu natraga ma to haiba nati oidre ba chumnam sasona military na ku tawda president ma jail le president oidi prime minister oidi abisi leite ba tibigi te hata but here in the India the Guinness Book of World Record yaw the bani hum lay ba Manipur gi machang aduga tai sida hojiki chief minister ma maral manav sachar men basa su pha bu sungam dre adur su mana hay ko sam de lo re kala de lei ba ay adu de khang de adur su approval du na hay har ga jail thamim ne ba ko hoi aduna lo gyo ne tok ja ra lo khang ta su man dre ba ko gi autocracy se masi torak pa male ba aduna adugu migi poda duman tawbaga masi ahing ba chief minister ama chief minister oina jail da thamba maral phadok tab maksu nataba maral lele te khangdri ba trial chathaga dor ba amubu thamba se masi Guinness Book of World Record yawgadabani ani subada adu malipa kamigi state ama unit component unit ama provisional state ama adugu migi America da hairo ama da hairo adugi state amagi makok na governor na somda America de governor haire adudagi secretary leiriba natruga senate state tu gi leiriba mayam aduna state assembly gi leiriba aduna US ki president unajagi haibada nongma khakti yadaba yabra maramdi ma chilli khole nini sobada yani pungkhari manung le yana ba America da yani Britain da yani Japan da yani China da yani but Manipur da tha tara ma thoi ni thoi chahi ma ngasi phare se Manipur ki chief minister na adu ruling party ki mantri mayam na ko thangna re da ko MLA mayam na konchani phuna opposition ki leader opposition ki mayam amana chalaga prime minister mukto unajagi ena haiba sida unaba pidrim na ba azudagi Rajnata one of the MLA mami haidok pigino haiba ruling MLA mana hayaba ko Rajnata ramo ko na one of them haira Rajnata haibi ge
an thao humari mangator ki mamangdani ko ana da prime minister na amisaga dum tonaro haina hairi no do I'm very sorry haina hairi me bako aduna leipak amagi makok asibu mapi mapa sibu state asigi makok na natraga mihut chingna unajage haibada chahi ama unaba phangdaba se masisu world ki Guinness Book of World Record ta yawgdaba pot amana ba chi leipak asidana ba khona leiripse adu che no ke de ya ba de chi leipak se leningdre na ai praja de ki ai resign torge na haibada ai tapham leite ba ko ai dum lei beta bana ba ai Canada da chalo ya ro Delhi da lei ro ya ro ai di Manipuri ma gi makada masida chum leiningi aduna adugum ba sarkar mi ki sason mi makala hoje kari hai ne chai loi na hai na re sarkar de attack to re aduna adi ki national highway da na thro bom na thong thogai di du bo chanapati gi kan yog ding da hoje ki Imphal de ma pulambi sida Chapalmaina da adu national highway natro state highway nate ba national highway da thugaire state government na chu kam tawdre hairu raga NIA da sinaga ni NIA da sinaba hai bichna chod to be arab de na ga hujike maite ga cookie ga maite ge to bichu NIA da sinaga ni mayam tummi lebiro hair so then you ban whole Manipur police you completely you stop you withdraw all police one to the government NIA lady CBI lady adi ED lady nuni chunna thokro Manipur police pothabiro cookie singje cookie lamentu enma singje phanna ba NIA da sunna ba khoi cabinet na warep lo do re hayeng chi warep lo rage har ga to tho da adu di phagi tar ne ba akhoi na hairip se Manipur government do funding bana ne ba aduna khala kanna haijaba se samdai che kai to na phabiru da na to ke sani le ma sa no pa su pharu da na jamin da leirim ni yong khatang hairu ba da na phaya ba aduga cookie lament to hen bana CRP na ge central forces ani kap khai na hali ba kadora within 24 hours ki mung pharbo pharamoi 24 hours ki mung phagan kali ching tam pela to per to ga air side to ga thi do na tro adu di nata dana azaida kaishuna ta ba apasapa ki han ba hogala pum matam ji da mi sing ji pha ra ka ma phum rang khang ni ka khang de ga tu dai ne ba khoi mam ji human right ke na law dana che ni phu yang khei che law ra la ip che adu mai na to bi do hojik ti moi na tong ni adu kum bagil li cha cha da do apasapa si na ra ga nam phu abu ta wudu ta hai ba di na ti sigi terrorist sing chi da terrorist mihat mipun tauba minung si khang da sing adudi pharaga hajok ta tamo yaraga na kapna bada halo sude sai to phun thok tro mama ni mga kaktana hala badu ain gi ni aidana hoi phaba ya ko di pharo ko yaroi da sing adudi na thok ta na cheng ga ble di kap ya bani ne kap ya bani ba kap ya ba micham mamada to re ta kap ga budi yaroi micham na taba adu magi sing adu de yes second round je khale ten tak na hairaga aduna sigum megi phibam ma leibanina adra to khai maru oina aroi bedaina thamningi bidi Bharat Sarkar koi praja na matter si solve to ya roya ba yes ki gi kangbu ga mite gi kangbu ga wari sana bda an khanari ba ni sin di ya roya ba whatever mite na habdu ki na tar roy mite gi government ni ga haina lawra banina chief minister sina tawra wari sa chi haru de nang na waluk de har ana ba adu di Bharat Sarkar na adi ko sonam na hai do atoba community na dana adi gi muslim mite muslim na adi India gi church kangbu na Hindu gi kangbu na RSS kangbu na aduna ko hari ba mayam sin mayom chileraga mite gi luchin ma kana kana lei adu de ga sam sam ko ro tan thiam ko ro ha ja sona mani ko ro hom ma chaw ko ro ko mi mu ko ro ko ki gi na kana le adu du le ai te le ki ko ro du ko ro IPS Delhi do le ri de ko Hyderabad ta la da mo ki ko ki la hai ba mam brain wang ma mam chulo na ko ro adu ga home secretary to ga mi sa to ro wa sa no kari noi to ga ba ya kai ko ba separate administration na du di haro mani pul pisi ku da du mai to gunu
ꯑꯗꯨꯅ ꯈꯨꯗꯤ ꯅꯣꯏ ꯑꯦꯗꯤꯁꯤꯒꯤ ꯁꯛꯇꯤ ꯄꯤꯔꯁꯤ ꯄꯟꯆꯥꯌꯠꯀꯤꯁꯨ ꯁꯛꯇꯤ ꯄꯤꯌꯨ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤꯁꯨ ꯄꯤꯌꯨ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯔꯒ ꯇꯝꯄꯥꯛꯀꯤ ꯑꯦꯁ ꯄꯤꯕ ꯌꯥꯕꯁꯨ ꯄꯤꯔꯣ ꯑꯗꯨꯅ ꯅꯣꯏꯗ ꯑꯀꯥꯏꯕ ꯑꯝꯇ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯣꯜꯕ ꯇꯧꯒꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯇꯧꯒꯗꯕ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯝꯇꯪ ꯍꯥꯏꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯀꯟꯕꯤꯗꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯕ ꯌꯥꯔꯣꯏ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯨꯝꯕꯤꯗ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯥꯁꯤꯡꯅ ꯇꯧꯔꯛꯏꯕꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯃꯦꯕ ꯑꯩ ꯎꯀꯤꯜ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯀꯥꯏꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦ ꯁꯔꯀꯥꯔꯅ ꯉꯥꯛꯄꯤꯔꯔꯣꯏ ꯌꯦꯡꯉꯔꯣꯏ ꯅꯣꯏꯅ ꯊꯣꯛꯄ ꯇꯧ ꯍꯥꯏꯅ ꯑꯔꯥꯖꯣꯛ ꯇꯧꯔꯣ ꯍꯥꯏꯔꯗꯤ ꯁꯤꯚꯤꯜ ꯋꯥꯔ ꯇꯧꯅꯔꯣ ꯍꯥꯏꯔꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨ ꯇꯧꯍꯟꯕꯗ ꯆꯨꯝꯗꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯣ ꯀꯩꯅꯣ ꯅꯣꯡꯃꯩ ꯄꯥꯏꯍꯟꯗꯅꯕ ꯃꯤꯆꯝꯅ ꯅꯣꯡꯃꯩ ꯄꯥꯏꯍꯟꯗꯅꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯍꯟꯗꯅꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯃꯤ ꯂꯥꯛ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯛꯀꯅꯤ ꯂꯣꯏꯅ ꯇꯧꯈꯥꯏꯒꯅꯤ ꯃꯩꯇꯩ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯐꯥꯒꯅꯤ ꯀꯨꯀꯤ ꯑꯣꯏꯔꯦ ꯐꯥꯒꯅꯤ ꯅꯥꯒꯥ ꯑꯇꯣꯞꯄ ꯑꯣꯏꯔꯦ ꯐꯥꯒꯅꯤ ꯑꯁꯤꯗ ꯍꯤꯡꯁꯥ ꯇꯧꯔꯝꯕꯁꯤꯗꯤ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯃꯤꯆꯤꯟ ꯃꯈꯥꯏ ꯅꯥꯏꯗꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯀꯨꯝꯕꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯃꯧ ꯅꯍꯥ ꯑꯃ ꯖꯌꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏ ꯉꯥꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯗꯁꯨ ꯃꯨꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯁꯨ ꯃꯨꯜꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯒ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯨꯀꯤꯅ ꯁꯨꯝ ꯄꯥꯏꯍꯜ ꯂꯩꯔꯒ ꯁꯣꯝꯗꯒꯤꯅ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯊꯝꯒꯦꯗꯤ ꯆꯦꯡ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅꯤꯗꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯀꯨꯞꯅ ꯈꯟꯕꯤꯔꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯔꯥꯖꯅꯤꯇꯤꯋꯥꯂꯥ ꯃꯔꯨꯑꯣꯏꯅ BJP ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯅ ꯁꯦꯟꯇꯔꯅ ꯇꯥꯟꯅꯅꯕ ꯃꯦꯊꯣꯗ ꯑꯃ ꯑꯩꯈꯣꯏ ꯇꯥꯡ ꯃꯦ 38 ꯐꯥꯎ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯁꯣꯜꯕ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯝ ꯈꯔꯗꯤ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕꯁꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨ ꯀꯣꯟꯅ ꯑꯃꯨꯛ ꯑꯣꯏꯕꯤꯌꯨ BJPꯗꯣ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯋꯥꯍꯩꯗꯨꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯃꯅꯤ ꯑꯩ ꯗꯥꯏꯂꯣꯒꯀꯤ ꯃꯈꯥ ꯆꯠꯊꯔꯛꯄ